ꯎ ꯃꯣꯔꯣꯛꯁꯦ ꯁꯥꯃꯟꯗꯧ ꯃꯥꯜꯂꯦꯕꯀꯣ ꯈꯤꯇꯪ ꯇꯧꯔꯒꯦ ꯌꯦꯜꯂꯒꯦ ꯃꯣꯔꯣꯛꯁꯦ ꯁꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯥꯗꯧꯗꯤ ꯃꯥꯜꯂꯦ ꯁꯨꯝ ꯑꯗꯨꯒ 이sim khara haijalage ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯀꯥꯟꯗꯒꯤ ꯁꯤꯁꯦ ꯑꯩꯅ ꯇꯤꯡꯅ ꯊꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯁꯤ ꯊꯛꯆꯟꯒꯦ ꯍꯥꯎꯔꯅꯤ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯁꯤꯗ ꯍꯥꯏꯖꯜꯂꯒꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯈꯣꯏꯔꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯔꯤ ꯃꯦꯠꯄꯗꯨꯅꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯡꯃꯪꯈꯥ ꯃꯄꯥꯟ ꯉꯧꯕꯗꯣ ꯑꯗꯨꯗꯨꯒꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯥꯔꯤꯁꯦ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔ ꯃꯦꯠꯂꯒ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯆꯥꯛ ꯁꯥꯏꯌꯦ ꯆꯥꯔꯛꯑꯒꯦ ꯍꯥꯎꯕ ꯌꯦꯡꯒꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯥꯔꯝꯕꯅꯦꯕ ꯆꯔꯥꯒ ꯋꯥꯟꯕ ꯃꯇꯝꯗ ꯉꯥꯔꯤꯒ ꯂꯧꯔꯒ ꯆꯥꯔꯒꯦ ꯍꯥꯎꯕ ꯌꯦꯡꯒꯦ 하왜? 무사해. 너무 가요. 맵빵 하와요. ꯅꯣꯡꯃꯪꯈꯥꯁꯦ ꯀꯩꯅꯣꯅꯦ ꯌꯨꯝꯒꯤ ꯑꯄꯥꯟꯕꯅꯦꯕꯀꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯅ ꯀꯪꯍꯜꯂ ꯊꯝꯈꯤꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯆꯥꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯛꯇꯣꯔꯦ ꯑꯗꯨꯝꯁꯨ ꯀꯪꯍꯜꯂ ꯊꯝꯗꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝ ꯍꯥꯎꯔꯦ 그냥 짬뽕 ꯍꯋꯥꯏ ꯃꯇꯣꯟꯁꯤꯁꯨ ꯑꯩꯅ ꯉꯁꯥꯏꯗꯩ ꯑꯌꯨꯛꯇ ꯍꯦꯛꯑꯒ ꯊꯝꯕ ꯀꯩꯅꯣ ꯍꯪꯒꯥꯝ ꯃꯇꯣꯟꯗꯨꯗꯤ ꯂꯣꯏ ꯄꯠꯊ ꯂꯩꯔꯝꯃꯦ ꯏꯁꯤꯡ ꯈꯔ ꯁꯥꯕꯗ ꯇꯤꯡꯕꯩꯔ ꯈꯪꯗꯦ ꯆꯟꯅ ꯆꯥꯗ꯭ꯔꯦ 카메라 어머님은 또 만나요.
먹어보지 하와이. 응마가 빠져 카이 떠가 하와이는. 그러면 ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯀꯨꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯅꯤꯡꯉꯛꯄꯗꯣ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯗꯣ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯊꯣꯔꯛꯄꯅꯦꯕꯀꯣ ꯏꯟꯖꯥꯡ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯆꯥꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯕꯥꯏ